खुरुमजरी ISTV पाउमियंग ताबिरु पुनांगपु ताराम नोक्सरी मरुइबा पाउदा Nagaland Assembly na Naga Tabal Lamsing Administrative Umbrella amagi makhada lehenna balawri baware pasi achumbo oiroi haina MLA RK Anna haikre Pau sangdonong pizari Nagaland Assembly na Naga Tabal Lamsing Administrative Umbrella amagi makhada lehenna na baware lawri ba asi achumbo oiroi haina Nauria pakhang lakpa kendragi MLA RK Anna kwa kaithel hainau khongnem bida pangthokpa Nongsawa Club amadi Community Hall hangdokpagi thauramda haikre mahakna makha taraduna manga rak suba oina lawri ba ware asi Manipur da singnarakpani Nagaland gi ware asi condemn tawi masi loktuna ba amadi rajniti gi oiba khudong chaba lawna ba thoksilni center da UPA sarkar leiringai da Manipur miyam gi ihul khangna thabak paikhat ki adumaina mak hauzik NDA gi sarkar center da lakhiba asida kari warep lawrakani haiba miyam na mi paiba faunare mahakna makha taraduna ILP ga mari lainana semliba draft asigi framework ayamba loisilakle Manipur gi puari da leihawragadaba bill asi yamna kupna naina hawba amasung miyam amadi akhanga heisingi mot lawba tangai fade governor amadi president na ayaba pirak loi haina criticize tawbagi mahutta drafting committee da mateng pangbiyu haiki sakutara so koi assembly gi warep yauduna miyam gi warep yauduna do area do koi chanchul hai si am play ka UP government tamirani Madugi spirit si laiba jiki India government se madu kubir kare have thazai mase koi yani have se koi obe frame ma koi takar lere koi resolution bolo matok daya kale se condemn to wa the Manipur ki territorial integrity se onna koi structure to kai lo hai kai bi aro hai ko apun mayam se ke to hoga house to koi strength hai kai koi frame strength to no da koi mana frame lo matok dar se mase logo da ne wa Manipur da ILP system na halu Mahairoi Robin Hood hatpada jenaba police personnel sing sairak piu haiba dabi tawduna ngarang patsoi kendragi manung chanba sadokpam lekai da lamda madom gi nupi singna lambi thingduna khongjang changsinki Manipur da ILP chana halu Robin Hood hatpa police personnel sing suspend taw ILP bill athuba matam da putho haina dabi tawduna ngarang tera lakrakpam lekai gi nupi singna khongchat lama chatpaga loinana chief minister Okram Ibobi amadi deputy chief minister Gai Khangam gi APG mai thabaga loinana kholaw kya laukre Khuyathong gi andalon kaithel da poirai leimarol maira paibi apunba Manipur gi makhada apex body kunmanga gi working group of maira paibi na sinduna Manipur da inner line permit system chana hangadabani haina kaithel asida wakan mifam chathakre jiri amadi moria dagi lakbi luchingbi kya su saru yaki working group of maira paibi gi convener L Mem Chaubina khongjang kaya chatharabasu sarkar na tumina laisilli yelomi kangadaba miyam gi apamba bill athubada puthokpa ngamdrabadi ahenba khongjang chathagani haina phongdorakli Sibat idana kungjan je hangga laitana kansan gadi loinana akoi di Robin Hood ha iba sibai matik jaga da dipit liba asi makoi na rosa laga thambate thangka akoi na hotel amatu madu di koi ba hotel amatu koi tapon ko ihanya yani mafanda koi amjadi ILP chana hanba ngamdrabadi lebak asigi phamnaiba phamnai bising pham thada u haina kholaw kya lauki Manipur da yelomi sing kangadabani haina misi mina yauna miyamna khongjang changsilingai cherakta Nagaland gi assembly na Naga Tabal Lamsing amatta oina punsinana bawarep laukhibata natana Manipur gi chingi lamda taruk suba schedule chana hannaba Manipur Legislative Assembly Hill Area Committee na dabi tawba leptri paugi marakthana tema break amatang I'm ready. Telero. Editor car late. Some say Uzik put perfectly straight. Ado kankar kandadi freezy. Relax. Perfectly straight. Aina semi anoba sunsilk perfectly straight with straight lock technology maramdi. Some kankraba matung daso align straight oina laina bagidamo. Wow. Uzik so straight oirina. Straight and gorgeous. Sunsilk perfect straight. Lock tobio. Rock tobio. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift saf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lift saf capsule shu phangbigani lift saf syrup amadi lift saf capsule naraga laingba budi nadringai da successful hobana hena fai. Yes, with aided minerals, Manipur da ahanba amadi amatangairaba mineral water asida potassium yaubasina BP stroke risk handahali, magnesium yaubasina heart phagathali, sodium yaubasina chakhaunaba, kidney da nung leiba amadi mapal thokpa nungaitaba singdagi ngak thoknabagi pambaini. Hairiba mineral singsi yes khakta da yawi. Break matung da taram na moksari
ILP gi khongjang Imphal khakta natana Manipur gi tongan tongan ba mafam singda miyamna ayuk nungthil amadi numidang gi matamda leptana changsinari Bisnupur district ki manung chanba Ithai Khunau bazar da Ithai Modern Civilization Club amadi Ithai Khunau nupi samas lamjing lupna sinduna ngarang wakat mifam chathakre wakat mifam aduda Manipur da ILP chana halu Robin Hood hatpa police personnel sing suspend taw ILP bill athuba matamda puthou bill pass tawba ngamdaba chief minister pham thadu haibana singba kholau kaya lauduna human chain semki local MLA amadi chief minister gi effigy mai thaki ngarang numidang awang sekmai gi maira paibi amasung local miyamna ILP gi khongjang saugatladuna awang sekmai da maira khongcha chatkre Manipur da ILP chana halu Robin Hood hatpa police personnel sing suspend taw ILP bill athupa matamda puthou haina kholau kaya lauki Wangkai Thambal Khongda Lamdam Adongi Miyamna Manipur da inner line permit systems na hangadabani ILP chana halu amadi Robin Hood hatpada chenaba police personnel sing sairak piu haiba dabi tawduna ngarang wakat mifam chathakre JC ILPS na sangsilakpa khongjang khuding makta saugat kani hairi ahatani du matik sabe sairak thanghandiu du suspend tawbiu khudingda JC na lawrakpa khumthang khudingda Thambal Khong nupi lukna su saugasagani Hatta amadi New Chekon Wangkai Andro Parking Wangkai Kaithela Sangbi Wangkai Tokpam Lekai Wangkai Thangjam Lekai amadi Kongba Laisrom Lekai da Lamdam Adongi Miyamna Manipur da ILP chana halu Robin Hood hatpa police personnel sing suspend taw ILP bill athuba matamda puthou haina dabi tawduna wakan mifam chathabaga loinana kholau kya lauki Manipur MP ayo Kong banandai mam lekai dasu JC ILPS na sangsiliba khongjang saugatuna angang singna wakan mifam chathabaga loinana kholau kya lauki Kongba Road Nandai Bam Lekai amadi Tokpam Lekai gi miyoi singna su JC ILPS gi khongjang saugaladuna wakan mifam chathaki Ghari da ngarang numidang police na khongjang sangsin basing control tawnaba hotnabada rubber bullet kapada koijam umakanta alias thoinau kauba ghari dagi nupa ma soktuna laikan nakre ILP chana halu haiba dabi da laikhidraba Robin Hood ki imung manungda oripok asom lekai maning maira paibi lupna angama mateng pangkre ngasi lup asigi miyoi singna awaba phongdokhi Amaromda chinga mathak nupi lup kongbo nong thomam lekai nupi lup chaukhat thaurang nupi lup chanam lekai gi miyoi singna laikhidraba Robin Hood ki imung manungda mateng pangbaga loinana awaba phongdokre All Manipur National and State Awardee Teacher Association na Robin Hood ki imung manungda selgi mateng pangbaga loinana awaba phongdokre ILP system chana hannaba hotnabada association na angama mateng pangani hairi Manipur da ILP chana halu amadi maheroi hatpada chenaba police personnel chairak piu haiduna ngasi wahengbam leka yumjau lairembi apunba nupi marup development association na community hall da wakami pangthokre Manipur sarkar gi thawongbu yaningda basu phongdokhi Lamdam masida ILP chana halu haiba khongjang saugaladuna ngasi konung manung maira paibi amadi Palace Compound Youth Welfare Club na sinduna konung geta miyam gi oiba wakat mifam pangthokre wakat mifam adu da saruk yakiba Manipur gi ningthau laisemba sana jawbana hauzik Manipur da ILP chana hannaba miyam na changsiliba khongjang amadi kholau Manipur sarkar na tabiduna August 15 fawgi manungda ILP gi bill pass tawduna amadi chana hannaba miyam da thajaba thambiu haiki sarkar na miyam da singnarabadi maithibo oigani Manipur da chauna irang thoktuna mai haugani phongdokhi LPC koi 15 August pawgi manungda masi chadarani masi thamani haibagi masi assembly da pass tawni haibagi koi bill lama koi gi uthona bai thajaba piba adagi ILP koi gi JC ILP na thamgiba point manga gi dumba koi gi demand sing adu aiba bill sida chauna mami tahanba ahen basu hapchanba adagi koi gi Robin Hood hatpada senariba adumba security personnel singdo suspend tawba adu mathakta koi gi makoi mathada judicial inquiry ama koi gi tha ahungi manungda tuna tawgadabani ga haiba singse yam thuna lokhat bibo phai numidang Kongba Khetri Lekai Women Welfare Association amadi Kongba Khetri Lekai United Club na sinduna mairagi khongsatnama Kongba Khetri Lekai dagi hauduna Wangkhai Puja Lampak Thombuthong Phawraga Khongman taraba matungda Kongba Bazar yauraklaga Kongba Khetri Lekai da lamthungpham oikhi miyamna ILP chana halu haina kholau kaya lauki Amaromda JC ILPS khongjang saugatladuna ngarang Manipur gi tongan tongan mafam kayada miyamna wakat mifam chathabaga loinana lambi thingbagi thabak chathaki numidangi matamda mafam kharada mairagi rally chatkhi paugi marakthana tema break amuka hanna
Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna yengjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Monsoon Bonanza Sangaiteng 10% off Miyamna nongzu thalakpasida ising yoksinduna thamba ngamnabagidamagta Smart Industries na puthokchaba Sangai Water Storage Tank asi size kudimakcha da tara taduna July tha sida miyamda khudongchaba pijari khudongchaba si Lamphel Supermarket laiba factory outlet thakta da phangbigani miyamgi sevada Smart Industries Sangai Water Storage Tank Lamphel Supermarket Ngana pithong mamang lekai da leiba dukan khara ILP gi mayokta leiduna dukan thong hangi haina thugaiduna amanga ta thokhan kiba adu ILP gi mayokta dukan thong hang kiba leite haina ngana pithong mamang lekai dukan phambi singna ngasi Manipur Press Club ta pangthokpa pangwising ga unaba da phongdokre lanai nungai na dabagi mayokta miyam da lana uhanbiga nu haiki masi taseng akoina ILP bu singnaraga duka hanga thuai bante masi personal attack ne loi ILP gi mingda masum bachi thogdoksi alaiba ke tukamna luraba tampamchida sumaina akoigi personal attack oina ILP gi ming puchala puja koi chunu aje deba India ki President Oiramba Dr. APJ Abdul Kalam ngasi ayuk pung 13 taba matamda mahaki poknafam lamdam Rameswaram da arobe mathau mangam pangthokre thawamadu da Bharat ki President Pranab Mukherjee Prime Minister Narendra Modi amadi Bharat ki lusingba kaya su saruk yaki panba yai laikhidraba APJ Abdul Kalam asi English mga chamapan kuntra mathoi gi October 15 da Rameswaram da pokhiba India ki space scientist singi manungda mangjil thakiba misakni India ki missile technology chawkhatnaba hotnabada mapunchi kathok kiba miyoini mahak chat kiba tang kuntarit ki numidang pung 3:04 taba matamda Indian Institute of Management Shillong da mahairoi singda interaction program ama pangthoklingai da wantharat kibadagi khudakta mahak pu Bethany Hospital da pukhatuna laikan nabada mahak laikhidabani English mga chamapan marfu tara humdoi da Mumbai gi tongan wa bom pokhai bagi thodokta miyoi chani yang kaitare hat kiba amadi miyoi kaya asoka pan nanghan kiba thodokta haktheng nana chenaba Yakub Memon ngasi ayupong tare taba matamda Nagpur Central Jail da thauri yanduna sibagi charak pikre mahak sibagi charak pi kiba Nagpur Central Jail gi akoibada miyam ngak senabagi jeksin tharang lokhatpa oina lupa lakh kun hena changna sambal khaki panbayai Yakub sibagi charak pi bagi matangda Supreme Court ki judge anina tongan mamot pinarakhiba amadi miyoi kayana mahakpu sibagi dandi kokpi naba haijarakpa amadi mahak masana sibagi chairak kokpi naba Supreme Court ta hairakhiba wafam Supreme Court na yakhidabadagi mahakpu ngasi sibagi chairak pikibani Samusang uku thingatuna thamkibana Grace Colony Langol Tarungi akoibada isaugi awaba mayoknare athuba matamda ising singthokpina ba mari leina basingna hotnabiyo haina United Baptist Church ki pastor Fungni Maungna Fongdorakli Lamphel gi akoibada ising chawkhalakpana yum kaya ising thumjinkhre laina tina kaya sandorakpa yabagi phibamda leire mari leina basingna athuba matamda midyang sangbiyo haina appeal tawrakli Sangda soklakadabagi kano yamna leire dana yarabadi Health Department nasu yeng sigurga mukona su laga meeting pangbi abale rusu ida tapi bi abale rusu aduga even DTT thabi abra natra kari thabi abra distra tawirade hagni haina to UBC United Baptist Church ki draftagi ISTV ki thonganda sum thongdok sabani Prevention of Viral Hepatitis haiba theme da Care Foundation na sinduna ngasi Palace Compound da laiba lamyan basanglen da World Hepatitis Day gi thoram pangthokre thoram adu da Imphal East ki DCM Joy Health Services Manipur gi Additional Director Dr. S Manikanta susaruk yaki Jenims ki Dr. KH Lokesor amadi ART Center Jenims ki Nursing Sister L Radharani na Hepatitis C gi matangda amadi masino oirakpa yaba amang bakya gi matangda wangang ki DC Joy na Hepatitis C gi issue si malemgi oinani matau karamna control tawgani hamadi layang pathap jathagani haibasi paksanna khanghanaba awareness program sing paikhatwa mathau tai haiki Dr. S Manikanta na fongdokibada hepatitis C asi ayambana HIV na naraba miyoi singdana namnanai maram asina masigi layang pathap jathabada khudongsa daba chauna mayok nei sarkar na HIV naraba miyoi singda hepatitis nadana ba OST therapy na singba thaurang kaya paikhatba mathau tai haiki
Laibak ki hauzik oiriba phiba masida Senior Citizen for Society na August ki tangani da pangthokani haina tawramba tara suba chahi ki mifam matam khara yaithok le haina society asigi General Secretary L Sadananda Singhana khangalakli Maroi bapau amuk hana Nagaland Assembly na naga tabal lamsing administrative umbrella amagi makhada leihannaba lauriba warep asi achumba oiroi haina MLA RK Anand na haikre Mideng tabiro punang po amuk hana kurumjari